July 19 gi ahing nongyai Naga taba singi saruk singda matam kaktaba blockade amasung General Strike ki khongdang changsilagani haina FNCC na phongdokre. Tha asigi 19 gi ahing nongyai hauraduna Manipur gi Naga taba mafam singi saruk singda matam kaktaba road blockade amasung General Strike ki khongdang changsilagani haina Food Health Naga Coordination Committee FNCC ki Secretary B Robin Kabuina thadoroba sirol amna phongdokre. Khongdang asi Naga singi ahalaman haktaktagi lairak mafam singda illegal immigrants sing letana sangsilakpa amasung Kuki refugees singi mayokta yaningdaba phongdoktana changsingadaba khongdang ni hai. Sirol asina makatana phongdorakpada khongdang asi changsingadabagi haksinba maram singdi Naga singi ahalaman singi haktaktagi lairak lamda laiba mafam sing amung hana maming onthorokpagi thawongda Kuki refugees singna aikhoigi Intervillage Road pu German Road natraga Tiger Road haina thonjilakle. Thawong asi puwarigi oina natraga natki oina yenglabasu yafam thoktaba thawong ni hairaduna semjin sajinba maming asina Naga singi tradition amasung puwarida natragana Lamgi official oiba rikota mari leinade haina phongdoki. Nagagi lamda semjin sajinba maming thojilakpa si kai haurakpa thawong ni amasung territorial aggression ni haina logani amaromda Naga singi mahausadagi lairakliba lamchingda changnaina khopchilakpagi thawong asisu aikhoigi territorial integrity amasung nata hakthengna na kai haurakpani haina logani aduga mari lainaba authority singna Naga taba miyangi mafam singa nangnana lairiba Kuki militant singi suspension operation sugi camp sing khudakta sidokadabani haina su phongdoki. Myanmar da junta singna rebel gi stronghold oiriba nongkhio tamna sangsinba hokre air strike ta misam kaya su hatkre. Myanmar gi nongkhio haina khangnariba mafam ase tang National Liberation Army na Myanmar junta dagi munduna control tawkhrebani adubu junta na mu hanna lokshinaba mafam adugi manak naksinba hokre. Junta na khongdang ase sangsilakpada air strike ka loinana ete kaya chathakibani maduda numit nini gi manungda micham ni palom siki. Nongkhio hairiba mafam ase Mandale Lasio Mustraki yamna maru oiba Lambi ama oina yauba yariba amani karigumba Myanmar junta na nongkhio asi laushinba ngamkhrabadi makoina chathakiba anti-regime operation 2027 gi matungda makhoigi apunba lup ama oiriba Brotherhood Alliance na town natraga city ani mangjagadoribani ningsingba yabadi Brotherhood Alliance asida tang National Liberation Army Myanmar National Democratic Alliance Army amasung Arakan Army yauribani chahi asigi April thada China gi makedagi akanba pressure laktuna Alliance asina control toramba Lasio town junta da pithoki TNLA amasung MNDA na China gi makedagi sanglaba boundary thangnana leiriba mafam singda operate toribani adubu haudik China amadi junta gi akanba pressure na TNLA na junta gi ningkha tamhankraba tain kaya amuk junta da pigadoribani. Junta gi makedagi nongkhio nongna loksinaba honarakpada air flight kaya ama hanjin chathaki Madugi manung chana haukiba pung nimpunipan gi manungda misam nipan halaga atopa kuntaret amana asopan nang hankibani. Nupa ama makhongda nongmaina kaptuna hundoklamle. Ngarang numidang pung 10 rom tarakpa matamda Lamlai police station gi manung chana lairiba saumbung kabui khuldagi Pangnung takibagi Lambi paringda masa khangdaba miyoi singna nupa ama makhongda nongmaina kaptuna amadi nupi ama buna tamthina phuraga hundoklamle hairi presna pangma pawgi matung ina Wangkai Palace compound dagi Soram Giri sahi kuntaruk apokpa laikhidraba Lokendro gi yet thangba khubomda nongmaina kaplambani loinana Moirang thana laikai dagi Kumam Jemelia sahi kunmanga apokpa K Ranjit puna tamthina phuraga hundok lambani hairi soglaba miyoi ani adu Rims Hospital da pukhatuna laikanari hairi MLA singna lenga semlagani launari ngai Manipur President role sangdongna ba monsoon session da khanaraba yana leire chaliba chahi asigi haukiba February 4 da Environment Minister gi fam thadukhraba matung tha adu gi 13 da India lenga na Manipur gi State Assembly bu suspended animation thamduna President role thamlakiba du loisinduna anobalusingba ama khanba Anobalusingba amagi makhada Manipur da amu hana lenga semlagani haina BJP MLA kharana ngai hak laitana public platform amadi tongan media platform singda lauduna lairingai chaliba tha sigi kunmathoi dagi hauduna August kunmathoi fawba chathagadoriba parliament ki monsoon session da Manipur president rule makhata na tha taruk sangdongna ba puthokna ba khanaraba yana leire haina laibaga sigi tongan ba news agency kayana report toragli report asigi matung ina lakadoriba tha sigi kunmathoi dagi hauduna pangthokadoriba monsoon session asiga mari leinana lenga ki dagi puthokadoriba business list ki matangda khananaba union cabinet ki mifam famduna khanagadori khanabadu da Manipur da makhatana tha taruk president role sangdongna bagi wafam chu yauri hairi
Haukiba tha khara asida BJP amadi party asiga punna chatminariba wakolon manaba political parties sing MLA sing yauna tongan ba platform kayada Manipur da tholiba crisis asi boloisinduna anobalu singba ama khanduna miyamna pamba popular government ama atuba matamda laglagani haina kayarak hana phongdokiba lekhre haukiba February 13 degi haudu India lengang na Manipur da thamlakiba tha taruk ki president rule adugi matam loisilaglabaso Manipur da ngasi oriba tongan political gi oiba charang na leiringai cherak asida India lenga ki maiki de ngasi hayang asida anobo lenga ama sembagi apamba leite hairi kariguma makata na India lenga ki maiki de lakadoriba tha asigi kunmathoi de hauduna August kunmathoi fauba chathagadoriba monsoon session asida Manipur da president rule thambagi wapam puthokduna makata na tha taru amuhana president rule thambagi resolution lokiba tarabadi lagliba lisingani kuntaru ki anganba matam fauba Manipur da president rule laibe yana lairi hairi nakalama romda haukiba sahi lisingani kulumdoi me humdagi haurakiba Manipur da thoklakliba crisis assist sahi ani handilaglabaso ngasi fawba karama matamda ingtapa handilaktuna mahausagi punsi mahingda Laibak miyamna aki tujungba yauduna hingadabage haibadu tamba ngamdana lairi election pangthoktuna miyamna khanjaba mihuchingna semba popular government ama laitabana maram oidaga Lamdam segi sauka taurang amadi atai atopa hiram kayada matam chana thabak paikhat pangamne haina hauji lairiba president rule asi lokthokduna atuba matamda popular government ama semna ba tongan ba maike kayadagi kholaw kaya lauduna takshiduna lakibane Manipur da makhata na president rule thamkigada natraga anobalushingba ama khanduna lengak ama laklagadra haibadudi Hayeng pangthokadoriba union cabinet ki mifam amadi tha sigi kunmathoi degi hauduna August kunmathoi fawba chathagadoriba monsoon session asina leplaba yana lairi hairi Alpha Aida attack chathakraba matung Assamda nauna hingsagi thawdok tholakadra haibagi sauna mipaiba leire Lengang na Alpha Aiga peace talk chathanaba khongthang paikhatkadabani natrabadi Assamda hingsagi oiba thawdok tholakpa yai haina Anup Setiana phongdokre India amadi Myanmar gi lona bangam khai paringi Myanmar da United Liberation Front of Assam Independent Alpha I gi leiriba tongan ba camp singda ngarang Indian Force ki maki dagi drone sinaduna chawrang na bomb chamaga yankhai hena thadaduna attack chathabada Alpha I gi Lieutenant General Nayan Achom yauna lupasi gi gather ani hathraba matungda Assam da leiriba miyangi marakta nauna mihat mipun yauba hingsagi oiba thodok sing amuk hana tholakadra haibagi yamna chauna mipaiba ama miyangi wakhalonda leiri Alpha I ga matamda center amadi state lenga ki maiki dagi political dialogue chathanaba khongtang paikhatpa mathau tai haina Alpha gi hanagi general secretary amadi India lenga ki peace talk chathabada peace interlocutor oikiba Anup Setiana phongdokre Guwahati da based tauba news agency ga akhanana unabada waphamasi Anup Setiana phongdokibani paumi singa akhanana unabagi thoram aduda Anup Setiana hai center amadi state lenga ki maiki dagi Alpha Ibo terrorist group amani haina ubagi mahut political outfit ama oina ugadabane center na amadi Assam lenga ki maiki dagi loop asika political dialogue chathaduna political goiba solution ama puraktuna makhata na Assam da pandaba mihan mipun yauba thodok wathok sing makhata na thoktanabagi dama thong launa hangduna lambi ama yatkadabani haina mahangna phongdoki mahangna makha taraduna hai drone bombing chathaduna Alpha I gi miyai kaya achopan nangkibagi thodok thokraba matung Alpha I gi stip Perez Barwana mahaki mafamda contact tawraktuna attack adugi matangda mayek sengna paudamlaki haidi Perez Barwana phongdokpada Indian Force na Alpha I gi tongan ba camp kayada drone bombing tawduna attack chatharakpada Alpha I gi cadre ani asopan nangki hariba cadre ani adubu hundoktuna masa hingnaba chenbagi mahul soklaba cadre ani adubu kananaba honabada Alpha I gi commander Perez Warowa Bhomna Panduna Laikidabani, Loop Asigi Pradip Asom Koba, Gather Amasu Indian Force Natarakiba Etek Aduda Laikidraba, Gather Singi Aruba Matomangam Pangtong Nabohanaringeda, Anirak Subo in the Indian Force Natarakiba drone bombing attack the Laikidabani Haina Alfagi Hanagi General Secretary Anup Setiana Makadana Fongdoraki. Security khara hanagi minister yauna MLA singdagi loktokre Manipur da president rule ngak laktringai loiramba popular government da cabinet minister oiramba miyoi yauna MLA kaya da piramba security personnel khara ngarang Bisnupur district ki SP Khatri Mayum Ravi Kumar na thokpa order amagi matung ina loktoktuna anoba posting mafamda thakre Bisnupur district ki SP na thokiba order aduda hanagi minister thongam bisordin Govindas Konthodam yauna MLA Thongam Chanti S Premchandra Thokchom Radeshyam Tongbram Robindro Ainalini amadi Kaibulam Jawdagi Haisraden LDA gi chairman Asni Kumar Moirangthem Bisnupur gi adakshada hana security personnel oina piramba constable amadi BDF singbu makhogi anauba posting Bisnupur reserve line da lainanaba order thokibani haidi
lambi sembada quality control tawramdabadagi miyamna horaktuna heavy vehicle ching chathankidre matam changna langai ki mari leniba authority na semdilakraba hairok patri litan wangmadagi ingang lok taba lambi asi haukiba February thada koilas thaduna sembal loisin khrabaso thabaga si quality control tawduna sembiramdabadagi miyamna satok chasina khudong chadaba mayok naragle hairaduna mafam adugi club amadi maira paibisingna horaktuna ngarangdagi lambi asida makal pumna maki heavy vehicle ching chatok chasin tawbada athingba thamkhre haukiba February thada khakta koilas thakiba lambi asti housing nongju thagi matam asida heavy vehicle ching maruina haiba truck singna tureldagi nungcha kolaga puthok pusin tawbana maram oiraga lambi asi kaihanduna hena soktilahale lambi asida satok chasin tawba lomi sing amadi litan wangma amadi ikangloki miyamna khudongcha daba kaya mayok narakpadagi ngarangdagi heavy vehicle ching chathandabagi khongjang chansinbani haidi